Uyok Chingda Central Security Forcing Takthoknaba Kuki nupi sing chingthakta aheng yarektun leiriba asi kudakta lephananaba Manipur lengakta taksilagi. Kuki terrorist singna khudum chanchinna tongan ba bunker kaya sajinduna leiramba Uyok Chingbo Kuki singna Saibol Post haina ontholiba asi yaba ngamloi sana sabi santi khongbal sabungkok yangangpokpi sabungkok khunawga lonana doina Saibol Post haiba amata leite Uyok Chingbo Kuki singna lana Saibol Post haina maming Thonnjillakpa asi Manipur lengakna tumina laisinpham thokte haina sabungkok kuno village development committee ke secretary ningomom thoimana phongdokre ngasi sabungkok kuno village development committee ki secretary ke wari sanam matamda hai hiram asigi matangda ngasi thamna pokpida khul mari khunja sing amudi lamlai kendra village volunteer force yauna press meet ama pangthoktuna paumi singda khangankre Imphal East district ki lamlai asigi manung chana leiriba Uyok Ching asida handak thokliba lal asigi manungda Kuki terrorist singna sangchinduna laisillaga thangnana leiriba maitai khulsingda nongmai amadi bom kapsinduna landaraktuna paumi yauna miyoi mari aso open nanghankibani loinana miyoi kaya masagi mayum thadoktuna lanjin hankibani tenglabuju tengna Uyok Ching asida leiriba Kuki terrorist sing Central Force Security Force amadi State Force yawba combined team na handak takthokibadagi hairiba mafam asi Central Security Force sing leiduna tan khunja sing ngak senbagi thabak tawri district ki manung sana leiriba Kuki singi civil society organization singna Kuki nupi kaya na khomduna garina singmada haptuna poroklaga Uyok Chingda leiriba Central Security Force sing takthoknaba khongjang changkilakhiba asi aranba thong amani Maram aduna Manipur lenga ki akanba miyeng sangna Kuki nupi singna sangsilakliba aranba khongjang sing asi handonaba lokhatpham thokpa thabak sing lokhat haujiksu Kuki nupi singna Uyok Chingga naknaba mafam chingi saruk singda singthakta ahing yarektuna leiri masina pamdaba thodok sing yabagi maram soidana oigani Uyok Chingdagi Kuki terrorist sing Central Force sing amadi Manipur police ki combined team na takthokibadagi haujik makhata na Kuki terrorist sing na nongmai amadi bom kapchinbagi thabak toksilakidre makhata na sanasabi kulda CDO ani Emmanuel English School da CDO team mari amadi yangangpokpida CDO team ani thambagi mathakta sabungkok kuno lampakta su state post sing thamduna kunja sing ngak senbagi thabak lokhatli lengang na paikliba ngak senbagi thabak sing asina kunja sing asibu ngakpi senbiduna ngasi thok pamdaba thodok sing thoktana leiribani haina Manipur ki governor na military amasung paramilitary gi makok thongbo official singa unaduna law and order gi phibam jingsin kre Manipur ki governor oina ngarang wasak laukhiba dangairiba Ajay Kumar Balana mathang military amasung paramilitary gi makok thongbo official singa unaduna state asigi law and order gi phibam jingsinba leptri asisu Manipur gi Ras Bhavan da Manipur gi DGP Rajiv Singh security advisor Kuldip Singh yauna Assam Rifles ki makok thongbo officer singa unaduna law and order gi phibam yauna Indo Myanmar ngamkhaigi paringi matangda wari sanakre Governor oina wasak lokhiba pung nipunipan gi manungda governor gi khongtang asi paikalakpani wari sanaba aduda IGR South ki Major General Rabrup Singh amasung CRPF amadi BSF ki senior officer singchu saruk yaki wari sanaba aduda Indo Myanmar border gi matangda hena miyeng thambaga loinana irang asina soolaba state asigi haujik oiriba law and order gi matangda wafam kaya pukatuna yamna kupna khanaki Governor Ajay Kumar Balana Manipur ki DGP Manipur Governor Ajay Kumar Balana Manipur ki DGP desu misam miyang gi punchi ngak senduna sapa pyamda halaknabagi matangda ahenba miyeng thamduna tabak tawnaba yauna law and order ngakna thamnabagi matangda army amasung paramilitary ki force na administration da mateng pangnab kanki Panbayai ngarang su Governor Ajay Kumar Balana India Army ki GOC 3 Corps ki Lieutenant General Abhijit Pindarkar ga unaduna state asigi oiriba pm asigi matangda wari sanaki Lanjena duna leiriba miyoi singi yum lising teret sananaba ayaba pirakle haina Minister Y Khemchana phongdokre Rural Development and Panchayati Raj ki Minister Yumnam Khemchana sahi ani phajilaklaba Manipur gi irang asiga mari lenana lanjena duna leiriba Miyoi singi yum lising teret sananaba Rural Development gi makhada Union Minister of Rural Development ayaba pirakle All Secretariat Labor Minister asigi office chamber da pangthokpa paumi sing unaba madamahak nahai Union Minister of Rural Development ki Siddhartha Singh
Chauhanna video conferencing ki khutang da wari sanabada ayaba si pirakibani mahaki maikaidagi hojik lanjena dun leriba mioi lising humpu henba gi oina yum lising taret khaktana konan ba ngamloidabana yum lising taramga sabinaba amade yum ama sabada hana housing for scheme gi makhada lupa lakh amaga lising kunthra piramba adu matangi oina pochai tangklakpi matung ina lakh manga pibinaba haijaki union minister amadi mahaki official team singna mahaki wafam adu yamna thawai yauna tabiki mahaki wafam ministry gi maikaidagi thabak oina athubada pangthorkani haibagi thajabasu thamki loinana mahak masamaksu athubu matamda delhi da chattuna taksilorgani haina minister waikem chana phongdoki